खुरुमजरी नॉर्थ विंडो मियेंग ताबिरिबा पुमनमपु तरामना उक्चरी ngasi imfalda phongkiba maruiba pauche singi manungda maruiba pauche oiriba huyen lampau amadi naharol gi thodang gi editor gi ayaba laujaraga pauche sida phongkiba maruiba pausing pathokchari ahanbada local news ECI amadi BJP na board huran bagi thawong chathai haiduna opposition MP sing khongjang changsilingai Manipur appropriation amadi GST bill passed tawkhre Election Commission of India amadi BJP na mikhal da board huran bagi thawong chathai haina ECI amasung BJP gi mathakta maral siraduna opposition gi MP sing na khongjang changsilingai Manipur appropriation bill 2025 amasung the Manipur goods and services tax amendment bill 2025 ngasi Rajya Sabha da pass tawkhre Chaliba financial year 2025-26 asida Manipur lenga ki lairiba consolidated fund senfam sing sizinaba Manipur appropriation bill amadi Manipur goods and service tax ordinance 2025 gi mahut sinanaba GST council na approve tawkhibagi matung inna the Manipur goods and service tax amendment bill house da khanaraba matung da voice vote pass tawkhibani Manipur ga mari leinaba hariba bill sing asi upper house haina su khangnariba Rajya Sabha da khanaduna pass tawnanaba house da lenga ki maikai dagi puthorakpa opposition gi MP ayambadi ECI amasung BJP na poll ringing gi thabak chathai hareduna ngasi gi headquarters tamna khongchat chatuna khongjang changsin khibagi house opposition gi MP sing mapumfa na saruk yakhidi lenga ki maikai dagi Manipur ga mari leinana puthorakliba bill adugi matangda khananaba house cha puthorakpada opposition gi leader 𝗠𝗔𝗡𝗏𝗥𝗜 bu India block ki MP sing na wangang na bagi khudong chaba pina na bagi apamba phongdok nakhi amu Bihar da ECI na chathariba SIR gi matangda yaningdaba phongdok tuna slogan kaya lauduna house ki president da apanba thoki finance minister Sitaram na Manipur bill mari leinana house da chathakiba debate ki paukhumpi duna hai the Manipur appropriation bill 2025 amadi the Manipur goods and services tax amendment bill hariba bill amadi Manipur gi damakadi yamna maru oiba bill amani bill asiga mari leinana house da khanaba opposition gi MP sing na house da saruk yabagi damak opposition gi MP sing bu thagatli Manipur gi matang da interest yamna leiriba opposition gi MP sing na bill asigi matang da khannanaba yauduna Manipur gi panna leiriba sanfam sing sijinabagi damakta house da pass tawnanaba hotnabada opposition gi maikai dagi mateng panglakani haina thajaba thamli leibak asigi prime minister Narendra Modi na Manipur da thokliba irang asina maram oiduna awa ana taraba internally displaced person singi yaifanaba hotnabagi mathakta chokhat thaurangi thabak kaya su leptana paikhatnaba hotnari Manipur lengakna loan gi interest pinanaba hotnabada thengnariba awaba adu kharada oirabasu hanthanaba India lengaki maikai dagi karol chatrukka humfuga humdoi senfam hapli maram aduna lengaki maikai dagi miyam gi yaifanabagi damakta puthorakliba bill sing asi pass tawnanaba hotnabada opposition party gi maikai dagi su sogatpiu bill asigi matangda mathautaba voting chatharapa matamda yaningde haina lauriba miyoi sing adu Manipur gi yaifa thaurangi mayokta leiba kangbuni haina su logani haina opposition gi maikai da akanba wafam thamki tungda Rajya Sabha gi speaker na Manipur ga mari leinaba lengak na puthorakliba bill asigi matangda voice vote tawduna hariba bill ani asi pass tawkhibani India lengak na kuki yanaba chatli haibasi German road amadi Tiger road semnaba honarikliba asina takle haina imagi mairana phongdorakli Varat lengak na kuki singna yanaba chatli haibasi German road amadi Tiger road semlaba honarakliba asina mayek sengna takle haina imagi mairagi president Thokchom Sujatana phongdorakri wafam asinga si Manipur press club ta pangthokiba pawgi mifam amada phongdokpaga loinana mahakna makhata na haiki Bharat lengak asi kuki gi makhada leire haiba asi atak afongnare Manipur gi national highway hangdoktuna furup khudingmak athingba pidana chathan biu haibasi layoraba demand ama oikhrabasu miyam gi demand asi yengdana kuki singi German road amadi Tiger road sengatnaba India gi president da memorandum thongkhiba numit tarukni leibaga reply piraklaga makha taba thabak paikhatnaba honariba asina takpadi Bharat lengak asi kuki ga yaka yenglaga chatli haibasi ifong fongle haiki Maitai furup asi santi pamba kanglupni haibasi hanakta thadau inpi gi mihut taraga taruk Imphal da laktuna
ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ ꯆꯣꯏ ꯆꯥꯡ ꯑꯣꯟꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯀꯥꯡꯂꯨꯞꯅ ꯂꯝꯕꯤ ꯄꯤꯅꯅꯕ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯇꯥꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯁꯤ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯍꯟꯅꯤꯡꯏ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ MLAꯁꯤꯡꯅ ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯒꯣꯚꯔꯅꯔ ꯎꯅꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ PR ꯃꯅꯨꯡꯗ ꯁꯦꯟꯇꯔꯒꯤ ꯊꯧꯗꯥꯡ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯈꯪꯂꯒ MLAꯁꯤꯡꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ High Court na su motor case laukhatuna Manipur gi lambi fattabasing samjindabagi maram September 9 fawada khangalaknaba matam pikre Miyoibagi mamal yamlaba punsi lambi fibam ka hena fattabana maram oiraga khudong thiningai oirakliba kaya asigi matangda High Court of Manipur tharakpa public interest litigation ama laukhatkibaga loiroinana lambi fattabasing samjindabagi maram mathang thagi September 9 fawbagi manungda khangalaknaba mari leinaba khudingmakta High Court na khangankre MSLSA Manipur State Legal Services Authority ki mityeng makhada District Legal Services Authority pumna mangna langkhalakpa report yumfam oiraga High Court Public Interest Litigation Register tawkhibani MSLSA gi maikaidagi state asigi wafam pumna makta miyamna chatnariba lambi gi fibam sing ka hena khudong thiningai oire haiba report pikhalakhi Monitoring of road condition in the state of the Manipur haiba report asida yumfam oiduna High Court na su motor case asi laukhatkibani case asida respondent oriba sing state asigi chief secretary PWD gi principal secretary rural development and panchayati raj ki principal secretary commissioner Manipur state rural roads development agency gi chief engineer amasung PWD gi engineer singni Manipur gi mafam ayambada lambi gi fibam ka hena sokchilibasi constitution article 12 na piba right to life khongauna bani haiba wafam lawfam thoi haina PIL asigi matung inapalli hojik nongju tha oiraba maramna state asigi lambi gi fibam sing ka hena fachilaktabaga loinana accident toina thokpa yabagi fibam da lairakli maram asina judiciary mityeng changba hiram asida mathau tai haina court na langkhalakliba PIL asi da palli hiram asiga mari lainana chief justice 𝐍𝐄𝐰𝐬 amadi justice A Guneshwar Sharma gi division bench na NG kuthangda notice issue tawkhibaga loinana lambi sembagi mathau pangliba authority amadi agency single list September 9 gi mamang pikhalaknaba khangankhi Newsong pathukchari Lok Sabha charangnaba marakta khana nainaba yaudana tax bill ani pass tawkhri Lok Sabha da ngasi opposition na khongjang changshilakpadagi charangnaba thoklingai khana nainaba yaudana central laingauna income tax bill amadi taxation launch bill pass tawkhri Income tax bill 2025 asina income tax act 1961 ga mari lainaba law sing semdok sadokadauri bill asida BJP gi member Pandana Luchingba Akhanaba Committee na Pukhalakiba recommendation Kudimak Yauri Taxation Loans Bill 2025 Asina Income Tax Act 1961 Semdok Sadokpada Natana Finance Act 2025 Su Semdok Sadokadauri Bill Asina Unified Pension Scheme Gi Subscriber Singda Tax Consumption Kudung Chaba Fanghangadauri Bill Ani Asi Union Finance Minister Nirmala Sitharaman na Lok Sabha da Puthokibani Mahakna hai akhanaba committee na pukhalakiba recommendation khudingmak laingakna ayaba pibaga loinana bill sing asi hapchili masida natana mari leinaba stakeholders sing na bill asida yauriba wahi wata sing asi hena marik chumna paudam ngamnaba pikhalakiba suggestion sing adusu khana nainaduna hapchili haiki akhanaba committee aduna chahi asi haurakpada puthokiba income tax bill 2025 da yauriba Warol Singh Hongdoknaba suggestion kaya pikibani masigi matungina Union Minister Sitharaman Income Tax Bill 2025 withdraw tawnanaba laingakna warep laure haina laukthokuna bill adu withdraw tawkhraba matung Income Tax Bill 2025 ngasi puthokpani haiki
Taxation Loans Amendment Bill 2025 su Lok Sabha na voice vote pass tauki mamang thada Central Lengakna new pension scheme gi makhada miyamna fanggadaba tax ki khudong chaba khudingmak chahi asigi April amadagi chatnaba hokraba unified pension scheme da apply tawragani haina laukthokibani. Tax bill ani asi opposition na Bihar da pangthokiba electoral roll revision gi mayokta khongjang changshilakuna charang na ba tholingai khana nei na ba amata yaudana pass tawkibani hairi. Haiba wahai season aduna kihan khangan basi Pakistan gi hainabini haina ME na fongdokre. Pakistan gi Army Chief General Asim Munir na US da wangang bada India da nuclear haiba wahai season aduna kihan khangalaki bagi mau thawongbu India gi Ministry of External Affairs na akan ba mawong da yaning da ba fongdokki baga loina na nuclear haiba wahai season aduna kihan khangan basi Pakistan gi hainabini haikre. MEA gi spokesperson Dundee Joiswal na fongdokhibada nuclear haiba wahai taraina lauduna amadi tamthiraba khulai asibu sanapot kum khanduna Asim Munir na fongdokhiba wafam sing asi international community na hakchina lawfam thoi amasung Pakistan gi thawong asi ahenba miyeng changduna choirak pifam thoi. Asim Munir na India ga afaba mari leiriba leibak amada chatuna asigumba wahai wata sizinaduna wangang khiba haibasi leibak aduna su condemn tawfam thoi. Pakistan na nuclear haiba wahi season aduna blackmail tawna ba honarakpada India na hangadaba natti leibak asigi national security ngakuna thamnaba lokhat fam thokpa thabak thoram sing matang chana lokhatkani. Pakistan hariba leibak asi responsible oidaba malemgi leibak kayada thooningdaba thodok wathok kaya thoholakpa yaba leibak amani. Pakistan gi khutta nuclear weapon leiriba makai malem asi tangdu leitaba leikhiroi. Asim Munir na fongdokhibada wafam sing asina Pakistan ki nuclear weapons sing asi miyoi ba khunai gi damak khandaba amadi terrorist sagatpa miyoi sing gi khutta takigadra haibagi chingnaba leiri haiki. India na Pakistan na makhata na kihan khangalabadi nuclear weapons sizinaduna Pakistan na tudringai da malemda leiriba leibak tangkhai ama kaptharangani haina Asim Munir na fongdorakhi. Boat Huran bagi Khongjang Rahul Priyanka Gandhi Fazin Kre Mahua Moitra Wanthaki Gaurav Gogoi na EC bu pang dabani haikre. Opposition gi MP Chahum Romna ngasi New Delhi da Boat Huran bagi mayokta Election Commission gi office tamna Khongjang changshilakpada chawna irang thokre. Opposition gi MP Singh na aduna Election Commission na BJP ga lautuna duna Boat Huran bagi thabak tawribasi yaningde haina kholaw lawraduna Changshilakpada security force na athing ba pi badagi charang na bathoki bani. Congress luchingba Rahul Gandhi na luchingduna lakiba khongchat adu police na barricades duna thinki adubu Rahul Gandhi Samajwadi Party ki chief Akhilesh Yadav yauna MP kayana barricades sing adu chongduna makhata na khongjang changshinaba honaki. Police ka kanba mawongda muknarakpadagi charang na bathoktuna amaga inaringai charakta Khongjang Changshin bada yarokiba Trinamool Congress ki MP Mahua Moitra amadi Mitali Bau wantharakpadagi atopa MP Singna ising thaduna laknaki. Opposition ki MP Singna changshilakhiba Khongjang asina chawna irang thoholakpadagi Rahul Gandhi, Priyanka Gandhi, Congress President Malik Arjun Khagre amadi Joyram Ramesh yauna opposition ki MP kaya police na fazinki. Ngasi changshin khiba Boat Huran bagi opposition ki Khongjang asi parliament Manaktagi Horakibani, Election Commission ki headquarter tamna lakiba Khongjang aduda MP Singh na Democratic Rights Huran Kre, Boat Huran bayaning de haibana chingba play card sing paiduna kholaw lawki. Congress lu chingba Gaurav Gogoi na Khongjang asida opposition ki MP Singh fazan kibabu yaning da ba fongdoktuna opposition ki MP Singh na Election Commission bu yaning da ba fongdoktuna changshilakpa Khongjang bu thingba haibasi matik Mathauna leitaba miyoi basinga tawgadaba thabakni Khongjang asi thingbagi maram su leite adubu angam athau kharagi thawoishina democratic oiba Khongjang asi thingnana ba hotnarakpani haiki. Samuk pathokchari Israel na atamna na chatharakpa attack ta Al Jazeera News Channel gi correspondent Al Sarif assassinate tawkhre. Israel gi military na atamna na target tawduna ngarang athengbada Gaza da chathakiba attack ta mafam aduda leiba Al Jazeera News Channel gi correspondent Anas Al Sarif hatkre.
mafam aduda journalist sibagi masing yamkhalakli. Journalist Anas Al-Sharif na Gazada chaba fangdabagi matangda yamna marik chumba report kaya ama fongdoktuna Israel gi mayokta report kaya pikhibani. Mahaki campaign aduna atopa pawgi channel singbu makhata na Gazada USA sponsor tawraga hangdokhiba food distribution facilities singda chana thaknaba lawba lakpa micham kaya ama Israel gi lanmi singna hatpagi paw no makangdana fongdokna rakhibani. Gaza City da laiba Israel amasung hospital official singna correspondent Al-Sharif sibagi paw adu confirm tawrakli. Israel gi military fongdorpada correspondent Al-Sharif na luchingduna Hamas ki cell ama mateng pangki hairi. Adubu Al-Jazeera amadi Al-Sharif masamangna allegation adu yumfum yaudabani haina sengdokpa laikhrabani. Handak Israel na journalist hatlaba matung makoina ni hairakpa asi tha kungani thoi shuraba lan asida handaki asina ahanbani. Sifa hospital gi official singna fongdorakpagi matung inna Israel gi lami singna hatkiba miyoi sing adu Gaza City gi khwaidigi chawba hospital oriba adugi mapanda changjafam lauduna laiba miyoi ngaptani hairi. Correspondent Al-Sharif khakta natana atopa Al-Jazeera gi correspondent Muhammad Karki amasung atopa laibaki journalist amasung attack aduda sikhi haina fongdorakli. Al-Jazeera News Channel na Israel gi official sing adubu maral sidaduna ngarang chathakiba attack adu atamnana makhoi gi correspondent sing adu assassinate tawkhibani hairi. Germany na Trump, Zelensky, NATO amasung EU gi luchungba sing virtual meeting da invite tawkhri. Germany gi Chancellor Friedrich Merz na tha asigi taraga manga da USA gi President Donald Trump amasung Russia gi President Vladimir Putin ga unagadawriba adugi mangoina na yumsakation numita Trump Ukraine gi President Volodymyr Zelensky NATO gi members sing amadi European Union EU gi luchingba sing yauba virtual meeting ama invite tawkhri. Wafamasi Frederick na ngasi fongdokhibani virtual meeting aduda hojik Ukraine da laiba fibam gi matang da amadi Trump amasung Putin gi warida matang aduna maru oiba agenda sing oigadawri. Wari sanaba aduna Russia da ehenba pressure pinabagi lambel amasu yengadawri loinana lam laushinabagi matang da Russia amasung Ukraine na claim tawrakliba loinana tungkoina tangdu laitaba fibam ama thamnanaba hotnabagi wafamsu yawgadawri. Ningsing bayabadi irai numita USA gi state Alaska da pangthokadawriba Trump Putin talk aduda Ukraine amadi Europe amata invite tawrakhibani. Europe ta lairiba Ukraine bu sogatpa singna USA amasung Russia na Ukraine yaudana warep na duna Ukraine gi lam laushinbagi mayokta lairi. Trump na fongdokhibada peace ki negotiation ama lakpa matamda Ukraine gi lam gi saruk kharadi pithokpa tabani haiba wafam fongdokpa laikhrabani. Pakistan na India da nuclear gi singna ba wafam fongdorakpabu India na responsible yaudabani haikre. Pakistan ki Army Chief of Staff Asim Munir na USA khongchat amagi manungda ngarang India na karigumba asoiba ama hek tawrakpada nuclear gi oiba khutthoknaba lakani haina India da singna rakhre. Maduda India gi maikaidagi asigumba wafam asi irresponsible oiba amadi military gi oiba threat amani haina fongdorakli. Asim Munir na USA gi Florida state laiba Tampa City da Pakistan gi community singa punna unaba amada wafam sing asi fongdokhibani. Mahaki wafam sing adu India gi media marik chumna yawanki madugi makha tarakpada New Delhi na wafam sing adu nuclear blackmail tawbani haina lauri. Hiramasi gi matang da US ki State Department amadi India gi External Affairs Ministry gi maikaidagi wafam fongdorokpa leitri. Pakistan ki Army luchingba aduna fongdorokliba wafam adu takpadi me thada hapta amarongi military oiba khutthoknaba laikhraba matung ceasefire thamkhrabasu laibak ani gi marakta ungkhatnabagi chang adi adumak wangli haiba aduni. Munir na USA da chatliba khongchat asi handaki asi tharaga tha ani gi manungda anirak suba oiri ningsingba yabadi Pakistan da kunja lising aniga mari dagi NATO laibak ngataba USA gi michang ama oiduna laklibani. Munir na ngarang fongdokhibada wafamda makhoi shu nuclear power laiba laibak ni karigumba makhoi tugani haina khalabadi malem gi saruk tangkhai amasu makhoi gi punna tuminagani haina thamlakhibani. Masida sunatana Indus River da India ki dam khudimak misal tarana hena thugaiba ngammi haina stu threat pirakhi.
Northeast Window Sandokchariba Nungthilgi Pau Pathokchaba Matang asida losinjare midyeng tabiriba pumnamapu amukusu hana khurumjari.